Israel amadi Hamas anigi marakta ahanba oina nongmai kapnaba lepagi lokhalakkiba khongthang amagi matung ina Qatargi mediator amana lauthokibagi matung ina Israelgi hostess Oina Thamlamba MICHAM Thadoklagani MASIGA LOINANA Palestinian SINGSU Awang Thangba Gaza Da Halhannaba Sille HAIRI ngasi ayub thoglakiba statement amagi matung ina Hamas na lanfa oina fajinduna thamlakiba Arbel Yahudka atopa miyoi ani lagliba irai numit asi fawbagi manungda Thadoklagani ngasina Israelgi maikaidagi Palestinian singbu Gaza Da Halhannaba Sillagani HAIRI Israelgi Prime Minister Benjamin Netanyahuna Thadorakiba warol amada lanfa sing asi lagliba sagol sen numit phawbada thadoknaba hotnaragani amadi Palestinian singbu ningthokaba numitagi chatpa yahalagani ceasefire gi yanabagi matung ina Israel na ngarang haibadi thangjan numit asidagi Palestinian singbu thadokadabani atubu Israel macha Yahudpu thangjan numit hana thadokadabani hairi wafam asi Hamas na Israel bu ceasefire yana warol adubu violate tawre haina maral chirakli